ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯋꯨꯟꯄꯣꯠ ꯄꯥꯝꯕꯤ ꯃꯅꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩ ꯃꯍꯜ ꯃꯥꯅ ꯈꯜꯂꯨꯕꯅ ꯑꯃ ꯑꯗꯨꯒ ꯑꯣꯏꯔꯛꯄꯅ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯗ ꯃꯍꯥꯛ ꯁꯥꯎꯕꯗ ꯂꯣꯏꯔꯤ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯂꯩꯅ ꯃꯉꯛ ꯍꯥꯏꯒꯠꯅ ꯍꯤꯡꯖꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕ ꯅꯪꯂꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯍꯟꯗꯛ ꯂꯨꯍꯣꯡꯂꯤ꯫ ꯌꯨꯝꯗꯨꯗ ꯂꯥꯛꯂꯤꯕ ꯃꯧꯗꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯋꯨꯟꯄꯣꯠ ꯃꯇꯤꯛ ꯆꯥꯅ ꯎꯠꯂꯛꯇꯦ꯫ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯌꯥꯝꯗꯕ ꯑꯁꯤꯅ ꯂꯩ ꯃꯍꯜ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯦꯛ ꯎꯕꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯑꯃꯅꯤ꯫ ꯂꯩ ꯃꯍꯜ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗꯦ꯫ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯄꯥꯝ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯄꯥꯝꯅꯣ? ꯅꯤꯡꯉꯣꯜ ꯑꯃ ꯂꯨꯍꯣꯡꯂꯤ꯫ ꯃꯁꯤꯗ ꯃꯁꯛ ꯊꯣꯛꯄ ꯑꯋꯨꯟꯄꯣꯠ ꯑꯃꯠꯇ ꯎꯠꯂꯛꯇꯕ ꯑꯁꯤꯕꯣ? ꯃꯁꯥ ꯉꯥꯛꯇ ꯑꯩꯗꯤ ꯂꯨꯍꯣꯡꯂꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯗꯣ꯫ ꯇꯧꯖ ꯁꯥꯔꯤꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯏ꯫ ꯁꯣꯔꯣꯛꯀꯤ ꯍꯦꯛ ꯋꯥꯡꯃꯗ ꯂꯩꯕ ꯆꯥꯏꯕꯤ ꯍꯣꯏꯗ ꯃꯍꯥꯛ ꯆꯠꯂꯤ꯫ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩ ꯃꯍꯜꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯐꯝꯊꯩ꯫ ꯅꯈꯣꯏꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ? ꯑꯩꯗꯤꯅꯦ ꯀꯣꯛꯁꯦ ꯁꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯏꯆꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯨꯡꯁꯥꯁꯨ ꯁꯥꯕ ꯅꯠꯇꯦ꯫ ꯏꯆꯦꯅ ꯀꯣꯛ ꯁꯥꯏ ꯀꯥꯏꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯣ? ꯍꯣ, ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤꯅꯤꯗꯅ꯫ ꯃꯥꯁꯨ ꯐꯝꯊꯩ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯏ꯫ ꯑꯩ ꯃꯥꯒꯤ ꯃꯁꯛꯁꯦ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯥ ꯂꯩꯕꯁꯦ ꯑꯩ ꯃꯤꯍꯨꯜ ꯌꯥꯝꯅ ꯀꯥꯡꯉꯤ꯫ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯁꯨ ꯑꯣꯟꯊꯣꯛꯅ ꯃꯤꯋꯥ ꯉꯥꯡꯕ ꯀꯟꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯍꯥꯏꯖꯤꯜꯂꯤ, ꯅꯃꯧ ꯅꯨꯄꯤ ꯂꯥꯡꯂꯦꯟꯁꯦ ꯍꯣꯏ ꯃꯤꯕꯨꯗꯤ ꯐꯔꯝꯕ ꯌꯥꯏ, ꯐꯠꯂꯝꯗꯕ ꯌꯥꯏ, ꯃꯗꯨꯃ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯈꯨꯜ ꯑꯁꯤꯒꯤ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗ ꯑꯋꯨꯟꯄꯣꯠ ꯌꯦꯡꯕꯁꯤꯗꯤ ꯑꯗꯨꯃꯛ ꯆꯠꯅꯩꯗꯣ꯫ ꯏꯆꯦꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤ꯫ ꯏꯆꯦ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯃꯧ ꯅꯨꯄꯤꯒꯤ ꯑꯋꯨꯟꯄꯣꯠ ꯑꯗꯨꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯐꯝꯖꯥꯎ ꯑꯅꯤ ꯑꯃꯒ ꯎꯄꯨ ꯑꯃꯒ ꯃꯐꯤ ꯃꯔꯣꯜ ꯃꯇꯠ ꯃꯇꯥ ꯈꯔꯒ ꯁꯤ ꯈꯛꯇ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯎꯠꯂꯛꯄ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯑꯗꯨꯅꯤꯅꯦ, ꯃꯗꯨꯗꯅꯦ ꯑꯩꯅ ꯃꯤꯍꯨꯜ ꯀꯥꯡꯉꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯁꯛ ꯊꯣꯛꯄ ꯑꯋꯨꯟꯄꯣꯠ ꯑꯃꯠꯇ ꯎꯠꯂꯛꯄ ꯅꯠꯇꯦ꯫ ꯃꯁꯥ ꯉꯥꯛꯇ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯅꯒ ꯃꯤꯋꯥ ꯉꯥꯡꯕ ꯀꯟꯕꯅꯤ꯫ ꯏꯆꯦ, ꯅꯪꯅꯦ ꯍꯌꯦꯡ ꯇꯨꯡꯗ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯣꯞꯄ ꯏꯀꯥꯏꯕ ꯌꯥꯝꯅ ꯅꯪꯂꯛꯈꯤꯅꯤꯀꯣ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯅꯤ꯫ ꯏꯀꯥꯏꯕ ꯅꯪꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯧꯖꯤꯛꯅꯦ ꯃꯄꯥꯜꯒ ꯑꯃꯠꯇ ꯊꯣꯛꯅꯤꯡꯕ ꯖꯥꯠ ꯅꯠꯇꯦ꯫ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯍꯦꯛ ꯁꯥꯎꯅꯤꯡꯕ꯫ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯆꯦꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯋꯨꯟꯄꯣꯠꯇ ꯌꯥꯝꯅꯁꯨ ꯆꯣꯞꯂꯛꯏꯗꯣ꯫ ꯏꯆꯦꯅ ꯄꯥꯝꯖꯔꯤꯕ ꯑꯗꯨꯒ ꯂꯣꯏꯅ ꯑꯣꯟꯅꯔꯦ ꯍꯥꯏꯕ꯫ ꯏꯆꯥ ꯅꯨꯄꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯟꯗꯥꯏꯗ ꯊꯦꯡꯅꯔꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯏꯆꯦ, ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯏꯕꯨꯡꯉꯣꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯐꯥꯕꯒ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯆꯤꯡꯅꯩꯕꯨ꯫ ꯍꯥ, ꯑꯔꯨꯕꯤ ꯀꯩꯕꯣ? ꯁꯨꯝ ꯍꯥꯏꯕꯅꯤꯗ, ꯑꯩꯅꯁꯨ ꯍꯦꯛ ꯃꯥꯟꯕ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯏꯆꯦ, ꯀꯥꯟꯅꯗꯦꯁꯦ꯫ ꯃꯥꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯈꯛ ꯍꯧꯅꯗꯦ꯫ ꯑꯋꯨꯟꯄꯣꯠ ꯍꯥꯏꯔꯦ ꯀꯔꯤꯁꯨ ꯎꯠꯂꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯥꯟꯊꯣꯛꯈꯣ, ꯃꯄꯥꯝꯗ ꯆꯠꯍꯟꯈꯨꯋꯣ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣꯒꯤ ꯃꯇꯤꯛ ꯆꯥꯕꯤ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ, ꯑꯋꯨꯟꯄꯣꯠꯀ ꯌꯥꯝꯅ ꯎꯠꯂꯛꯀꯗꯕ ꯅꯨꯄꯤ ꯑꯃꯒ ꯀꯣꯛ ꯍꯦꯛꯇ ꯂꯨꯍꯣꯡꯁꯤ꯫ ꯃꯈꯣꯏꯅ ꯂꯩ ꯃꯍꯜꯗ ꯑꯁꯨꯝꯅ ꯏꯟꯁꯤꯜꯂꯤ꯫ ꯂꯩ ꯃꯍꯜ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯑꯣꯜꯂꯛꯂꯤ꯫ ꯅꯠꯇꯦ ꯑꯔꯨꯕꯤ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯣꯏꯊꯣꯛꯄꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯀꯔꯤꯒꯤ ꯌꯥꯗꯅꯤꯒꯦ ꯏꯆꯦ? ꯑꯩꯈꯣꯏꯒ ꯈꯪꯅꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯃ ꯀꯣꯛ ꯈꯜꯂꯒ ꯆꯥꯎꯅ ꯍꯦꯛꯇ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ꯫
Hoine he, adumna tawbana pay. Arubia, ay hawjik tumina Lanchenba yadre. Ay niya ay sare kayama mathang tawdaba yadre. Aduga Langlenbu yumdagi tanthoknaba tawrage. Ho tawbiro, kuina laydringay asida. Mapamda chatuna laikhinaba thabak tawbiro. Hoi hoi. Asigumba phattaba wari kaya ama makhoi ahum makha tana sanai. Pung kaya ama hawjinkhre. Lay mahal laykaida phamduna miwa kaya ama ngangba yaba ngangluraba tungda mayumda amuk halakle. Mayumgi sumang manggolga ichay na layribadu hek ui. Maduda mahak khang sawi. Mamong nupibu kawthui. Hay Langlen! Langlen! Mapalda thuna thokla ulaw hey! Imungda layramba Langlen su manem na mabu kawbaduda mapalda thuna thoklai. Aduga tapna hay. Ima, kari haige? Lay mahal na makhwang dumeto na hay. Ish! Kari haige ima kaina. Makhol mawan na mengliba. Ibi mataning din hey. Tu, yengo. Sumang manggola sina ichay to na layriba si. Namitu udra. Namitu bulong tang bro. Ma, karangal lihay to na si chinda bani. Hawjik mo kaday dagingan ba? Narindo talihay na dihaning din niya. Mashi. Paridori masi. Ibi ma. Nang nathabayin kang tawbayam na talaga na niya. Noy napam na chato na layjaruso. Pum na mag ay nangam na baloy na tawja hoge. Yani ma, namaw tawjage. Asi hay to na. Mamay lay thok to na imong da changge tawbi. Lay mahal na mamong no pibo kami. Hay, nangay ko. Wangang nagataba watli. Hay biyoy ma. Ibi ma, ay niya, siyang na hay ge. Nang bo ay ki imaw ba ay pamde. Yengo. Nang naluhong la ine na tawri siya. Nati, nanada sana machet aman na pagpra. Nakawri duda sana gilik macha mapawa sirak bro. Awunpot Pangli. Kang tuwala maga upo maga. Mashibu karino hay bani. Nanggisi imong nga sibulay kay miya mamanga sida yuan baga chapmane. Aduna nangbo imaw ba pamde. Masinang nasana kangu. Langlen, mapam lamdam madu yamna layre. Adubo punchigi lambidi chattaba yadabanina. Mahag manjada luhonglaki. Awunpot khazikta asi phawba ulaknaba hotnabada makoygi imungdo tasingna awaba ama oikibani. Masipum namang mahak na khangi. Mama mapasu layjaba natte. Mabungga manamaga laybani. Layraba magi punshibo manem na yamna tathibire. Mahak na tapna kumjay. Ima, namaw de layra machani. Ima ipa aniso amata laytare. Ngam na bahay to na hotnajarakpani. Namaw bunong shibiyo. Hunong shidiye! Nang bunong shiba ay ngamloye. Karito wagi ay nanang bunong shidoy ba? Pamde! Nang gumbalay sudat na binupi mo po, imaw ay bagay do niya. Ay nasong pam! Hik pamde! Nang Awunpot karasi po do na napamde sa tsakuo. Si. Awunpot kayam na ulak pangam kadwa nupi maga. Itano paga, chow na luhong hauge. Langlen, manem na hayriba wapam masibo tabada. Magit hamoydi, tasing na wazeri. Ima, namaw da adom na haybino ba? Namaw sumini. Ho, mi ama oyraba di ikay ba kango. Laykaya sinaga mi wangang bagan ba ni? Yang de. Hay, ay di hayriba sini. Ay napadya na hayri ngayon sida. Yam na lem na napam da sakir ba na nangya pabu oy gani. Asi hayram do na lay mahal imong da chang kirami. Langlen, magi thamoy phajin bangamdre. Mitludagi pirangsu sinthari. Ima, karigino. Nachabo asigam mamapok na piramliba. Nachana layraba oyraba na kasidi inem na ay bunong shibitre. Kangkani, pong na makimaysa ay hakangkani. Ay yung masida, sakay asida, mau amoy na lakrabani. Ay haksirabaso, iporay bagi makada sikani. Ay yung sidagi kong pamamadaling loy. Imana ay bunong shibitre ba siya? Ay bunong sibang amlak na ba? Ay nasoy da na hot na gani. Magi wakalda asum na kankri. Imong da changdo na sumchit amalaw thokluri. Aduga sumang manggol adubo way silami. Langlen, tabayin kang tawbada machu yam na tay. Tabapum na magtawba loy na hay. Akang kalli, maring jel kay. Nupi ama oy bagi magul chapcha na mangon da yawi. Ngay haglay baga mapuroy babusu halaglay. Langlen, namidanggi chak do thong balo sinabuhot nay. Loy na. Tabiri bro, chak loy de, charero.
Manja chakhumda changi. Imadi, imasu kaurudana. Hoi. Langlena manemgi kada changduna kawi. Ima, chak loire, chabiraro. Masida lay mahal na kumlai. Hai, chaning de. Ay chaka mata chaning de. Ima, chak khara chasi. Natradi namidang tumba yararoi. Hai, ay na chaning de haisa nangonda ninya. Nang na thongba chak inchang ay na chabi kadaba natte. Ay ngonda ga kaurakan. Chalo chalo. Langlen wa makha taba ngamludri. Mamay lay thoktuna tumina chakhumda amuk changki. Manjana hai. Ima kauram laba natro. Ima da ay ngonda yamna saura mali. Chak charoi hai. Kaige. Ngasay so ima na ay ngonda yamna ngangi. Ima na nangonda kari harino. Tabiri bro, si. Ima ba mukta kaubiyo. Ay na kaurabadi ima siya. Lao hai bayararoi. Ima na chak chadana tumkradi ay yamna nungayraroi. Manja so wakal taba ngamjadi. Haugatto na mamagi kada changi. Aduga hai. Ma, chak char sila o. Machanupada yengdo na amok. Ima di chak chaningdre. Kari gino ima. Namong nupiga kari hai nabagi. Ho kari so hai na jade ko. Chaning ba ma chasani. Ima di charoi. Ima, namong nupisa yamna wana horakpani. Ima ki si mabu. Hai, tumina layo. Thokro. Ay di chak chararoi. Ima na chak chaningdri basina kari ge. Lay mahal so machanupada hai haurage hai bagi matagum hekta hai. Ima di hauji lekay thokpa ngamdre. Ima yasya ikai ba na loire. Aibu uba miyoy sing na hairi. Lay mahal nanggi namong nupidi Awunpot kayam na ulay hai kaina. Aibu makhoy mayam na karim na biri. Kaday no Awunpot, kaday no ba? Asuk yam na ikay ba di ay kipunchi da amok pawat hing naraktari. Masipong magkanana thokan ba no? Ma, mina haining kay hayja sanuda. Ay nathabakan na suraga Awunpoti mayama malayba yay na. Ish! Wangang bagayam na hayre niya. Hay! Ay napamli ba siya nang nalayba Awunpot na tiyan niya. Luhong ba da masakhang na miyam kang nahablak pa adoni. Nati, nang ginupi siya na luhong laklini na tawri siya. Kari-kari ba hablak ba? As! Asigi ba waoy na higtaw eh. Ma, ay di kari sukhandi. Awunpot yam bayam da ba na cha ay gipam da di kari suthoy dokte. Marudi ma. Mabuk phaba, pukjel phaba shini. Masinatro. Jumle da na. Mina haina ba da jumle ba? Karibu noy ma. Nupi sina moy them tawdu na nang bu phaba ni haina riba siya. Jumle ba? Kaday da kiwano day ma. Unthon-thok ba. Asibu wani kaina. Nacha ki thamoy sina mabu yam na pamjana laurakibani. Kanade si ma. Masigam ba da wakal thada ba haunade. Adugi saruk chakdom chathoklusi. Chawa nang di. Chakto charaga layo. Nakhoyani hauna charaga layo. Ay di charo ye. Magi makut ay na chabi ka ba nate? Ima, yari ba? Adugi bawa oy na tawba hong na desi. Lay mahal, mamay doon thokto na layki. Masida manjana. Ima, pari-pari. Janing drabani na charo rano. Asihay to na mahak, mamay lay to na thoklai. Mahak na langlen git hamoy bumasak mun na kang labatungda. Mabu, punsigi khongloy ama oirage hay na khanduna. Yum sida pushilakibani. Magit hamoy na langlen bu kay daw nungda miray kadaba layte. Langlen mahak ungdo na pamli. Manem ga mapuroy baga na sana kiba Wari singdo mahak loy na tay. Manja na hay. Langlen, kay daw ung libade. Langlen na tap na. Ay di pupang sudabini. Ay gumbi ama po kanana mamuoy na laushin biningani. Ay kwenta jawga inang magaso iham na pate. Machal ay maluhong bada. Matikjaba Awunpot chuun birakte. Ngasidi, machal oy bi ay migi mayum masida lamuk nari. Langlen, nangadum na hay gano. Ima na nangon na ngang bachay bada nang kaksaw gano. Adugane, imagi matagdaso wakakung gano ko. Langlen to minalayki. Parisi, jakse karay koy ni charasi. Ima na haying jajarasani. Langlen gi thamoy bumana themjinbi. Asum tauna makoy ani chak chaminay. Mathangi numit ni. Lay mahagi yumda mapamdagi mi amalaklami. Ibe thoy na hay. Inama, hayeng siya ay koy do usop amakatliye. Ahal lay kidabagini. Inama, nang yaw da bayaroy ko. Imaw buso bubiro. Inama gapun na lakminaro. Here ibe thoy. Nanggi wado bukarino.
mahabu puraga thabak amata ai chatpa ngamloi. Nangna usob lao haiba adumadi ai soidana lake. Adubu mahabu purakpadi ai ngamloi ko. Karigino haise inama. Nangbu karimata khangdarbro karino. Yengo luhong linena taurisya. Maming tagi wani. Manado sana machet amata nablakpa nati. Asibu kamaina aina aigi imong nupini kaina haiduna mayamang da puthokduna shay nanama aigi maise khunabani mapuba yade. Adudi kanana khangni kya? Kaino inama? Inamana pamliba mayam khalliba wakhal adugadi loina onara mali. Onaba haibabunya loina onari. Mahakna ichanupadubusu moithem tawduna thamkhredo. Ichanupado mama aina haiba wada hoi haiduna tayaban. Haujikti mama aina haiba waga amata tabikhidre. Adudi henmandra maso. Inama ai ibungoga wari phajana sage. Haujikpudi yumda leiti thabak chathoki. Phare inama aisu thabak yamna yamli. Hayengdo nangna thandoisu dum laklo. Lakta bakaidi yaroi hoi lakanida. Ibe thoi chatkri. Lay mahal na matanda haijahawi. Mahaboy imaw nupini haiba ay syukngam ngamloy. Asok yamna nungshidaba sibu karino. Mani yumsida layriba makay. Ay gipokning siya syung ingheg inglaroy dabani. Amukso matanda haijay. Ay nasawri ni haido na tawriba siya. Ngarang numidang su charahel. Ngasay ayokso chak maru matachadi. Ay bu puksisu yamna lamlabani. Chabati yamna chaninglaba. Aduda aisya sauribanina aina chakse sadabaniba. Kamdawni sidiya. Horen numidangsu charuidoribani. Hais, ay sumna layba yadri. Kanagi mayumdano ama chatlaga chak laybara haina ay amukta yengluki. Chak kharabu chaba phanglabadi yari. Adu waidi horen numidang lan tawba yaridana. Magi wakhalda asumna khalladuna. Mahak haugattuna thongalomda thokri. Mamong nupina thongliba chak adu chadaba makai mabuk phattaba henkhiduna migi mayumda chattuna oina chanaba hotnari. Lay mahal mache tombi hoigi mayumda chatlammi. Matangna charisu tombi su nongthilduda chara hek wanduna layrammi. Lay mahal matindu kut yotuna hekta changshilli. Aduga hai. Ichya chara wali bro karin changno. Yengkhalaktuna haima waliye lao khara chasi onthokna tan chari tawrisi aisu chaklam duna laklibani ichya khara dum chage asi haiduna masu phamthai makhut hamduna hekta chasin ba yawi tombina enchang kaidi ahawba nateda charu lay mahaldi mabuk lamlabanina hekta chakto kit namduna charami phana bu hawi ne ichya magi mawongduda tombina hai koino lay mahal Nangbu na yumdagi chaka amata chadrabro. Ichya chadi. Imaw nupido masak yamna nungshidaba. Magi makhut chaningdi haiduna hek chadabani. Adubu nangbu haunaribro. Masakto yamna nungshidaba ichi. Kamaina tawdoino khangdi ai. Magi masakto ubada aise pangsawde hek sawningba. Adubu karigino haibanida. Ho karigi oini. Awunpot yamdaba sini. Mana maram phane yamna moksanu. Aigi oinadinya awunpot yamna pami yengo laikai asidana mau ama luhonglakpada awunpot yambra haina yegnariba aduga ikhoigina kangtholamaga upu amaga sibu karino haibanida manada sanama jet amatta nappasu nate laimahagi magul chapchana khangbi tombini mana hai hera laimahal nangso adudi henmandra awunpot na migi magul lepa yaba nate aina asum khanbada namong nupi langlense yamna phai awunpot bu kaino amata yawdrabasu yai luna chana tawbiyu kaino aigi mapok asina layriba makhaine mabu nungsiba kaina haiba dumadi oiraroi laire sudat nabi machado makhut phawba aina chabiroi hai haujiki matamda mi aphaba thiba yamna lubani nangna khalliba wakhaldo yamna lali lay mahal ngangna chak adu khara charabada mabuk ning adu laitari sor amasu handokle aduga hai ichya puksida chak khara tarabani ne yari horendi ma khangoi hai na pukjel do khara phau ko lay mahal na buk phau hai risini ichya ai amu ko na laklage
ꯑꯩ ꯑꯃꯨꯛ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯂꯩ ꯃꯍꯜ ꯃꯌꯨꯝ ꯌꯧꯔꯤ ꯋꯥꯈꯜꯗꯅ ꯈꯜꯂꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯂꯥꯟ ꯇꯧꯒꯦ ꯈꯪꯒꯅꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯥꯡꯖꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯗꯕ ꯌꯥꯗꯦ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯎꯂꯛꯀꯗꯕ ꯏꯃꯧ ꯑꯃꯕꯨ ꯑꯩꯅ ꯊꯤꯒꯅꯤ ꯑꯗꯨꯒ ꯍꯌꯦꯡꯅ ꯏꯄꯥꯝ ꯑꯗꯨꯗ ꯆꯠꯂꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯌꯨꯝꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯒꯠꯈ꯭ꯔꯦ ꯃꯥꯟꯖꯁꯨ ꯍꯜꯂꯛꯂꯦ ꯃꯥꯏꯊꯣꯡꯗꯣ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯗꯨꯃ ꯌꯥꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯥꯡꯂꯦꯟ ꯑꯩ ꯍꯜꯂꯛꯑꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯕ ꯃꯥꯜꯂꯦ ꯉꯜꯂꯤ ꯍꯟꯕꯨꯗꯤ ꯉꯁꯥꯏꯅ ꯍꯜꯂꯛꯂꯕꯅꯤꯗ ꯑꯗꯨꯗ ꯑꯁꯣꯝꯗ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯑꯩꯁꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤꯌꯦ ꯐꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯕꯤꯔꯣ ꯑꯩꯁꯨ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯅꯪꯒꯤ ꯆꯥꯛꯀ ꯂꯩꯔꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯅꯣꯃ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯥꯟꯖ ꯐꯝꯊꯩ ꯁꯣꯝꯗꯅ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯤ ꯀꯔꯤꯅꯣ ꯃꯥꯅ ꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯦꯟꯅ ꯇꯥꯏ ꯃꯥꯟꯖꯅ ꯃꯥꯒꯤ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯇꯨ ꯁꯅꯥꯒꯤ ꯂꯤꯛꯅꯤ ꯑꯩꯅ ꯅꯪꯒꯤ ꯁꯥꯕꯅꯤ ꯀꯔꯤꯒꯤ ꯁꯥꯔꯤꯅꯣ ꯁꯥꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯅꯪꯅ ꯂꯨꯍꯣꯡꯕꯗ ꯂꯤꯛ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯛꯇꯕ ꯅꯉꯛꯁꯝꯅ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕꯗꯣ ꯃꯗꯨ ꯎꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯗ ꯂꯤꯛ ꯃꯆꯥ ꯑꯁꯤ ꯃꯇꯪ ꯍꯥꯟꯅ ꯁꯥꯔꯒꯦ ꯍꯥꯏꯗꯨꯅ ꯁꯥꯔꯕ ꯁꯤꯇ ꯅꯠꯇꯦꯗ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯁꯥꯒꯗꯕ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯑꯩꯗꯤ ꯁꯤꯒꯨꯝꯕꯗ ꯀꯌꯥ ꯄꯥꯝꯗꯦꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯒꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯁꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯝꯇ ꯇꯧꯕꯤꯗꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯂꯩ ꯃꯍꯜꯗꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯀꯥꯏꯁꯨ ꯁꯥꯔꯤꯕ ꯃꯥꯜꯂꯤꯅꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤꯗ ꯃꯃꯥ ꯑꯩꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯐꯤ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤꯅ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕ ꯀꯔꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯩ ꯇꯧꯒꯦꯕ ꯉꯁꯤ ꯃꯍꯥꯛ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯠꯂꯤ ꯃꯥꯟꯖꯅ ꯍꯥꯏ ꯁꯤ ꯂꯤꯛꯁꯦ ꯅꯪꯒꯤ ꯉꯛꯁꯝꯗ ꯑꯩ ꯁꯤꯕꯤꯔꯒꯦ ꯌꯥꯅꯤꯗ ꯑꯩ ꯀꯣꯟꯅ ꯁꯤꯖꯔꯒꯦ ꯀꯔꯤꯒꯤ ꯀꯣꯟꯅ ꯁꯤꯕꯅꯣ ꯑꯩꯅ ꯁꯥꯔꯛꯂꯤꯁꯦ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯁꯤꯅꯕꯅꯤ ꯑꯗꯨꯒ ꯌꯦꯡꯅꯕ ꯁꯤ ꯑꯩ ꯁꯤꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯤꯛꯇꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯉꯛꯁꯝꯗ ꯁꯤꯅꯕ ꯍꯣꯠꯅꯩ ꯃꯁꯤꯗ ꯂꯩ ꯃꯍꯜꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯤꯛꯇꯨ ꯇꯥꯞ ꯍꯦꯛꯇ ꯃꯨꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯏꯃꯥ ꯂꯤꯛ ꯃꯨꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯒꯤ ꯂꯤꯛ ꯁꯥꯔꯤꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯎ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯒꯦ ꯏꯃꯥ ꯃꯥꯒꯤꯗꯤ ꯂꯨꯍꯣꯡꯂꯛꯄꯗ ꯂꯤꯛꯀꯣꯟ ꯑꯃꯠꯇ ꯌꯥꯎꯔꯛꯄ ꯅꯠꯇꯦ ꯃꯥꯅ ꯃꯁꯥ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯁꯥꯕꯅꯤ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯕꯒꯦ ꯌꯥꯗꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯥꯕ ꯌꯥꯔꯣꯏ ꯃꯁꯥꯅ ꯁꯤꯅꯕꯗꯤ ꯃꯁꯥꯅ ꯄꯨꯔꯛꯀꯗꯕꯅꯤ ꯃꯥꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯂꯤꯛ ꯁꯥꯔꯨꯒꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯂꯦꯝꯖꯔꯦꯅꯦ ꯂꯦꯝꯖꯔꯦꯕ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯕꯤꯌꯨ ꯂꯥꯏꯔꯔꯕꯁꯨ ꯃꯤꯅꯤ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯥꯛꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯏꯃꯥ ꯐꯅ ꯈꯜꯂꯗꯤ ꯄꯨꯝꯅꯃꯛ ꯐꯕ ꯉꯥꯛꯇꯅꯤ ꯀꯗꯥꯏ ꯂꯤꯛꯇꯣ ꯄꯤꯔꯣ ꯃꯗꯨ ꯃꯥꯒꯤꯅꯤ ꯏꯃꯥꯒꯤꯃꯨꯛ ꯅꯆꯥꯅ ꯀꯣꯟꯅ ꯁꯥꯖꯒꯦ ꯍꯣ ꯑꯩꯒꯤ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯅꯦ ꯃꯥꯒꯤ ꯄꯣꯠꯅꯥ ꯑꯃꯠꯇ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯁꯥꯕꯁꯨ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯤꯛꯇꯨ ꯃꯈꯨꯠꯇ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤ ꯃꯥꯟꯖꯅ ꯏꯃꯥ ꯂꯤꯛꯇꯨ ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯦ ꯃꯃꯥꯕꯨ ꯇꯥꯅꯒꯦ ꯇꯧꯏ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ ꯑꯩ ꯑꯔꯪ ꯑꯔꯥꯛꯇ ꯀꯔꯤꯁꯨ ꯃꯤꯍꯧꯕ ꯂꯩꯖꯗꯦ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯁꯥꯕꯤꯒꯅꯨ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯂꯥꯡꯂꯦꯟ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ ꯂꯩ ꯃꯍꯜꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯛꯇꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯂꯤꯛ ꯑꯁꯤꯕꯨ ꯁꯤꯍꯟꯕ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯣꯏ ꯂꯤꯛ ꯑꯁꯤ ꯐꯅꯗꯨꯝ ꯐꯖꯩ ꯑꯩꯒꯤꯗꯨꯝ ꯑꯣꯏꯊꯣꯛꯀꯦ ꯍꯌꯦꯡ ꯏꯄꯥꯝꯗ ꯆꯠꯄꯗ ꯁꯤꯒꯦ
ꯂꯤꯛꯇꯨꯕꯨ ꯃꯥꯒꯤ ꯎꯄꯨꯗ ꯑꯣꯏꯅ ꯊꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯩ ꯃꯍꯜ ꯉꯟꯇꯥꯅ ꯃꯐꯤ ꯁꯦꯠꯄ ꯍꯧꯏ꯫ ꯃꯉꯛꯇ ꯂꯤꯛ ꯑꯗꯨꯃꯁꯨ ꯁꯤꯖꯤꯜꯂꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯍꯦꯛ ꯍꯪꯉꯤ, "ꯏꯃꯥ, ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯆꯠꯄꯤꯗꯣꯏꯅꯣ?" ꯃꯁꯤꯗ ꯂꯩ ꯃꯍꯜꯅ ꯃꯃꯤꯠꯇꯨꯅ ꯄꯩꯔꯞꯅ ꯌꯦꯡꯗꯨꯅ, "ꯍꯩ, ꯃꯗꯨ ꯅꯪꯅ ꯍꯪꯕꯒꯤ ꯃꯊꯧ ꯀꯔꯤꯅꯣ? ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯅꯪꯅ ꯌꯦꯡꯁꯤꯜꯂꯤꯕ꯭ꯔꯣ?" "ꯅꯠꯆꯗꯦ ꯏꯃꯥ, ꯁꯨꯝ ꯏꯃꯥꯅ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗꯨꯗ ꯍꯪꯖꯕꯅꯤ." "ꯍꯪꯂꯛꯀꯅꯨ, ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯪꯂꯛꯀꯅꯨ꯫ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯊꯕꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯂꯝꯗꯥꯏꯁꯤꯗꯅꯦ ꯗꯥꯎꯒ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯆꯠꯊꯣꯛꯎ, ꯃꯅꯤꯡ ꯃꯌꯥꯗ ꯂꯩꯔꯨꯁꯣ." ꯂꯥꯡꯂꯦꯟ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯩ ꯃꯍꯜꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩ ꯃꯍꯜ ꯃꯄꯥ ꯃꯗꯨꯗ ꯎꯁꯣꯞ ꯀꯠꯄ ꯑꯗꯨꯗ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯃꯕꯨꯛ ꯄꯣꯛꯈꯥꯏꯈꯩ ꯆꯥꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯩ ꯃꯍꯜ ꯃꯥꯅ ꯆꯥꯈꯤ ꯊꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥꯗꯨ ꯇꯨꯝꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯕꯨꯛ ꯂꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯍꯥꯝꯕ ꯆꯦꯜꯂꯤ꯫ ꯑꯍꯤꯡ ꯑꯗꯨꯃ ꯃꯍꯥꯛ ꯃꯈꯣꯡ ꯍꯥꯝꯅꯕ ꯆꯦꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯗꯤ ꯃꯁꯥꯗꯨ ꯄꯣꯞ ꯇꯥꯔꯤ꯫ ꯂꯩ ꯃꯍꯜ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯟꯖꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ, "ꯂꯥꯡꯂꯦꯟ, ꯏꯃꯥꯁꯦ ꯅꯥꯔꯕ ꯃꯥꯜꯂꯤꯅꯦ." "ꯍꯥ, ꯏꯃꯥꯕꯣ?" "ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯣꯏꯅ ꯍꯧꯒꯠꯈꯤ꯫ ꯅꯪ ꯑꯃꯨꯛꯇ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯒ ꯍꯪꯂꯨꯁꯣ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯉꯤ꯫ "ꯏꯃꯥ, ꯏꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ?" ꯑꯗꯨꯕꯨ ꯂꯩ ꯃꯍꯜ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕ ꯑꯗꯨ ꯐꯥꯎꯕ ꯁꯥꯎꯅ ꯍꯥꯏꯔꯤ, "ꯍꯩ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯛꯏꯅꯣ? ꯆꯪꯂꯛꯀꯅꯨ." "ꯏꯃꯥ, ꯅꯃꯧꯕꯨ ꯁꯥꯎꯕꯤꯒꯅꯨ꯫ ꯏꯃꯥꯅ ꯆꯥꯅꯕ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯛꯎꯔꯥ?" "ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯊꯕꯛ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯈꯛ ꯊꯥꯖꯔꯨꯅꯨ." ꯂꯥꯡꯂꯦꯟ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯟꯖꯁꯨ ꯆꯪꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏ, "ꯏꯃꯥꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥꯅꯕꯨ ꯏꯃꯥꯒꯤ ꯃꯥꯡꯅꯕ ꯀꯔꯤ ꯇꯧꯔꯝꯂꯕꯒꯦ? ꯏꯃꯥ, ꯅꯪ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯃꯜꯂꯤ." "ꯍꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯕꯨꯡꯉꯣ, ꯅꯃꯥ ꯑꯩꯅ ꯏꯀꯥꯏꯕ ꯐꯪꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏꯅꯦ꯫ ꯌꯨꯝ ꯑꯁꯤꯗ ꯃꯥ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯩ?" "ꯏꯃꯥ, ꯑꯗꯨꯈꯛꯅ ꯑꯋꯨꯟꯄꯣꯠꯇ ꯃꯤꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯋꯨꯟꯄꯣꯠ ꯍꯥꯏꯗꯨꯗꯤ ꯑꯃꯠꯇ ꯎꯂꯛꯇ꯭ꯔꯕꯁꯨ ꯃꯌꯥꯏ." "ꯍꯩ, ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩ ꯀꯔꯤꯁꯨ ꯇꯥꯅꯤꯡꯗꯦ꯫ ꯊꯣꯛꯈ꯭ꯔ ꯆꯠꯂꯨ." ꯃꯥꯟꯖ ꯃꯃꯥꯗ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯀꯔꯤꯁꯨ ꯁꯥꯎꯗꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯅꯦꯝꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯄꯤꯔꯤ꯫ ꯃꯗꯨꯕꯨ ꯃꯅꯦꯝꯗ ꯄꯤ꯫ "ꯏꯃꯥ, ꯆꯝꯐꯨꯠꯅꯤ, ꯈꯔ ꯆꯥꯁꯤ." "ꯑꯩꯅ ꯅꯈꯨꯠ ꯆꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯗꯕ꯭ꯔꯣ?" "ꯏꯃꯥ, ꯅꯃꯧꯕꯨ ꯅꯨꯡꯁꯤꯕꯤꯌꯨ." "ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ." ꯂꯥꯡꯂꯦꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ, "ꯏꯃꯥ, ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ?" ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ, ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯍꯦꯛꯇ ꯀꯥꯎꯔꯒꯦꯗ ꯃꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨꯅ ꯍꯦꯛ ꯀꯥꯎꯊꯣꯛꯏ꯫ ꯃꯗꯨꯗ ꯂꯥꯡꯂꯦꯟ ꯃꯀꯣꯛꯇꯨ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯀꯣꯛ ꯍꯦꯛ ꯌꯩꯁꯤꯜꯂꯤ꯫ ꯏ ꯈꯔ ꯑꯃꯁꯨ ꯊꯣꯛꯂꯤ꯫ ꯃꯗꯨꯕꯨ ꯂꯩ ꯃꯍꯜ ꯎꯏ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯅꯦꯝꯅ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤ꯫ ꯃꯗꯨ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯃꯀꯣꯛꯇ ꯐꯤ ꯃꯆꯦꯠ ꯑꯃꯁꯨ ꯌꯦꯠꯂꯤ꯫ ꯂꯩ ꯃꯍꯜ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯪꯄꯦꯠ ꯄꯦꯠꯊꯔꯛꯏ꯫ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯛꯏ, ꯃꯃꯧ ꯅꯨꯄꯤꯅ ꯀꯌꯥꯗ ꯋꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯣꯠꯅꯖꯔꯤꯕ ꯍꯥꯏꯗꯨꯅ꯫ ꯂꯩ ꯃꯍꯜ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ, "ꯏꯃꯧ ꯏꯕꯦꯝꯃ." "ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯈꯔ ꯆꯥꯁꯤ꯫ ꯉꯁꯥꯏꯁꯨ ꯆꯥꯛ ꯑꯃꯠꯇ ꯆꯥꯈꯤꯗꯦ." "ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯕꯅꯣ? ꯑꯁꯨꯛ ꯐꯕꯤ ꯏꯃꯧ ꯅꯪꯕꯨ ꯑꯋꯨꯟꯄꯣꯠꯇ ꯑꯩꯅ ꯃꯤꯇꯥꯗꯨꯅ ꯅꯪꯕꯨ ꯃꯤꯔꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." "ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯅꯃꯧ ꯑꯩꯅꯤ꯫ ꯑꯩꯅ ꯄꯨꯄꯥꯡ ꯁꯨꯗꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯒꯤꯅꯤ." "ꯏꯃꯧ ꯂꯥꯟꯗꯦ꯫ ꯂꯥꯎ, ꯏꯃꯧꯕꯨ ꯑꯃꯨꯛꯇ ꯏꯃꯥꯅ ꯀꯣꯟꯒꯦ ꯂꯥꯎ." ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯀꯞꯆꯔꯤ꯫ "ꯏꯃꯥ." ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯆꯦꯠꯅ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯂꯩ ꯃꯍꯜ ꯃꯥꯒꯤ ꯐꯠꯂꯨꯗ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯇꯥꯔꯛꯂꯤ꯫
ꯑꯁꯦꯡꯕ ꯄꯨꯛꯆꯦꯜꯇꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯆꯔꯤ꯫ ꯃꯥꯟꯖ ꯐꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯌꯦꯡꯂꯤ꯫ ꯃꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯃꯅꯤ ꯃꯃꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤꯔꯝꯃꯤ꯫